JSC against the custodial death of KHOISNAM SANAJAOBA ngarang AMASUNG ngasigi LONNABA AHING NONGYAI dagi KOUKHIBA MANIPUR PUMBA gi general strike aduna maram OIRAGA PAMDABA THOKLAKTANABA THOKLAKTANABA LOUKHATPA CHEKSHIN THOURANG OINA IMPHAL district ki TONGANBA Mapham Kharada BHARATIYA Nagarik Suraksha Sanhita Bnss lisingani kulumdai gi section chamu humdoi gi subsection ani gi Makha Da Athingba Thamkhre IMPHAL East district ki district magistrate Mayanglambam Rajkumarna thokpa order ramana hai Athingba thambiba Mapham sing adudi IMPHAL East district ki manung chana leiba Khurai Lamlong amadi Porampat ki general area dani Athingba ase leiringai manungda mi manga natraga manga digi hena punba yaroi thang chai nongmai natraga mi sokpa yaba kuchu khulai amata puduna chatpa yaroi Athingbasna law and order enforce tawbada yawba government agencies sing amadi essential service singi oinadi konsiloi amaramda kanagumba luhongba yauna laison tinson gi thabak thoram sing पांगथोकदबा नत्रगा मियाम पुनगदबा लेरबदी इम्फाल ईस्ट डिस्ट्रिक्ट मैजिस्ट्रेट नत्रगा इम्फाल ईस्ट डिस्ट्रिक्ट पुलिस की एसपी दा अईब सेरुल थादुना मांगजौना परमिशन लौगदबनी हाइनसु ऑर्डर अदुना मखा तारे।